ngasi ayuk Tengnopal district ki manung chanba Indo-Myanmar border ki kwatha kunung mayada masak khangdaba singna plan tawduna thamlamba bom ama Pokhaikhre hairi bom pokhaiba duda India Myanmar border fencing tawbagi thabak Yaoba 82 RCC BRTF ki labor ama sokpadagi More hospital da pukhatuna ahanba laying chatharaba matung Imphal da refer tawrakre hairi ID News na fangba pauda thaudok asi ngasi ayuk pung 8:40 rom tabada thokibani soklaba BRTF ki labor adugi maming Jiro Birla Chahi Kuntra Taruk Nawaz Birla Kawi Jharkhand gi Simdega district tagini hairi mahak B Bongjang village ki BRTF camp da leibani mahak ki khong khutsa amadi mai gi saruk singda soki hairi thaudok asi India Myanmar border pillar number 80 amasung 81 gi marakta leiba kwatha khunau gi manakta leiba subsidiary pillar number 16 amasung 17 gi marakta thokibani hairi